ꯑꯍꯥꯟꯕꯃꯛꯇꯗ ꯈ꯭ꯋꯥꯏ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕ ꯂꯣꯏꯅ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯑꯅꯧꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯊꯝꯕꯥꯜ ꯇꯣꯝꯕꯤꯒꯤ ꯃꯄꯣꯛ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯑꯏꯕꯤꯅ ꯔꯥꯖꯀꯨꯃꯥꯔꯤ ꯍꯦꯃꯥꯄꯇꯤ ꯗꯦꯕꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯅꯝꯃ ꯄꯤꯁꯛꯅ ꯀꯣꯝꯂꯥ ꯎꯕꯗ ꯃꯥꯏꯊꯣꯡ ꯍꯦꯛꯇ ꯃꯛꯁꯤꯜꯂꯤ꯫ ꯀꯣꯝꯂꯥ ꯎꯔꯒ ꯅꯨꯡꯉꯥꯏꯇꯕꯒꯤ ꯋꯥꯔꯤ ꯂꯤꯕꯤꯔꯛꯀꯅꯤ꯫ ꯈꯤꯇꯪ ꯁꯪꯊꯅ ꯁꯥꯟꯅꯔꯨꯔꯕꯗꯤ ꯃꯄꯤ ꯆꯗꯨꯝ ꯆꯗꯨꯝ ꯇꯥꯅ ꯍꯦꯛꯇ ꯀꯞꯊꯣꯛꯏ꯫ ꯃꯍꯥꯛꯅ ꯍꯥꯏ, "ꯑꯩ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯗꯤ ꯀꯣꯝꯂꯥ ꯆꯥꯕ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ꯫ ꯑꯩ ꯌꯥꯝꯅ ꯅꯤꯡꯉꯝꯍꯧꯗꯦ, ꯑꯣꯟꯊꯣꯛꯅ ꯅꯤꯡꯉꯝꯍꯧꯗꯦ"꯫ ꯏꯅꯝꯃ ꯄꯤꯁꯛ ꯃꯆꯥꯅꯨꯄꯥ ꯉꯥꯛꯇ 4 ꯄꯣꯛꯂꯕ ꯃꯇꯨꯡꯗ ꯏꯇꯣꯟ ꯇꯣꯟꯕꯤ ꯑꯣꯏꯅ ꯐꯪꯖꯈꯤꯕꯅꯤ ꯅꯂꯤꯅꯤ꯫ ꯃꯆꯥ ꯅꯤꯉꯣꯜ ꯑꯃꯠꯇ ꯃꯃꯤꯠꯇ ꯎꯕ ꯐꯪꯂꯔꯣꯏꯗ ꯈꯟꯖꯔꯝꯕꯤ ꯏꯅꯝꯃꯅ ꯅꯂꯤꯅꯤ ꯄꯣꯛꯂꯛꯄꯗ ꯅꯨꯡꯉꯥꯏꯖꯈꯤꯕꯁꯤꯗꯤ ꯀꯔꯤ ꯍꯪꯂꯨꯔꯅꯤ꯫ ꯐꯝꯃꯦ ꯅꯣꯛꯏ, ꯍꯤꯞꯄꯦ ꯅꯣꯛꯏ, ꯎꯔꯨꯕ ꯌꯦꯡꯂꯨꯕ ꯉꯥꯡꯂꯛꯄꯗ ꯅꯠꯇꯦ, ꯈꯟꯊꯔꯨꯔꯒꯁꯨ ꯃꯃꯣꯟꯇ ꯅꯣꯛꯏ꯫ ꯃꯆꯥꯅꯨꯄꯥ 4ꯃꯛ ꯌꯦꯡꯕꯗ ꯄꯦꯟꯕ ꯃꯍꯧ ꯃꯀꯥ ꯐꯥꯕ ꯐꯖꯔꯕ ꯅꯨꯄꯥ ꯃꯆꯥ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯅꯂꯤꯅꯤꯅ ꯑꯃꯨꯛ ꯐꯖꯕꯁꯤꯗꯤ ꯀꯔꯤ ꯍꯥꯏꯔꯨꯔꯅꯤ꯫ ꯃꯆꯤꯕꯥꯟ ꯃꯆꯥꯗꯨ ꯉꯥꯡꯁꯪ ꯉꯥꯡꯏ, ꯃꯨꯁꯤꯟ ꯃꯨꯔꯕ ꯃꯁꯝꯗꯨꯅ ꯉꯛꯁꯝꯗ ꯂꯥꯏꯕꯛꯇ ꯖꯝ ꯖꯝ ꯇꯥꯏ꯫ ꯉꯧꯔꯣꯛ ꯉꯧꯕ ꯀꯨꯆꯨ ꯇꯣꯡꯒꯥꯟꯅꯕ ꯁꯕꯥꯟ ꯆꯥꯎꯔꯒ ꯀꯔꯝ ꯊꯣꯛꯂꯔꯅꯤ ꯍꯥꯏꯅꯩ꯫ ꯆꯍꯤ 3 ꯆꯪꯂꯛꯄꯗ ꯃꯔꯣꯟ ꯊꯣꯛꯂꯛꯄꯒꯤ ꯃꯆꯤꯟ ꯊꯤꯔꯛꯄꯒꯤ ꯅꯨꯡꯁꯤꯕꯗꯨꯒꯤ ꯃꯊꯛꯇ ꯃꯔꯣꯜ ꯁꯦꯡꯗ꯭ꯔꯕ ꯃꯌꯦꯛꯇ ꯃꯥꯅ ꯏꯁꯩꯁꯤ ꯍꯦꯛ ꯁꯛꯈꯤꯕꯁꯤꯅ "ꯅꯤꯕꯨꯖꯥꯝ ꯁꯟꯙꯤꯌꯥ ꯄꯟꯙꯤꯌꯥ ꯄꯔꯈꯤꯔꯥ ꯕꯨꯖꯤꯖꯥꯝ ꯄꯠ ꯚꯨꯂꯦ ꯌꯥꯔ ꯗꯨꯔ ꯄꯍꯥꯔ ꯗꯦꯔ"꯫ ꯑꯉꯛꯄꯅꯤ ꯃꯥꯅ ꯁꯛꯂꯤꯕ꯫ ꯃꯈꯥꯔꯣꯝꯒꯤ ꯑꯕꯣꯛ ꯍꯅꯨꯕꯤꯗꯨꯐꯥꯎ ꯅꯂꯤꯅꯤꯒꯤ ꯇꯥꯗꯤꯡꯒꯤ ꯃꯈꯨꯠ ꯃꯆꯥꯗꯨ ꯄꯥꯏꯕꯤꯔꯒ "ꯗꯨꯔ ꯄꯍꯥꯔ ꯗꯦ, ꯗꯨꯔ ꯄꯍꯥꯔ ꯗꯦ" ꯁꯛꯇꯨꯅ ꯖꯒꯣꯏ ꯇꯝꯕꯤ꯫ ꯄꯥꯈꯪꯁꯨ ꯂꯩꯁꯥꯕꯤꯁꯨ ꯃꯥꯕꯨ ꯍꯦꯛ ꯎꯕꯒ "ꯗꯨꯔ ꯄꯍꯥꯔ ꯗꯦ" ꯉꯥꯛꯇꯅꯤ꯫ ꯃꯥꯁꯨ ꯍꯦꯛꯇ ꯌꯦꯡꯂꯛꯏ, ꯃꯉꯣꯟꯗꯅꯤ ꯈꯪꯏ꯫ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯅꯥꯔꯝꯂꯒ ꯏꯊꯥ ꯊꯥꯖꯗꯅ ꯅꯂꯤꯅꯤ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯌꯥ ꯆꯦꯟꯅꯩ, ꯀꯞꯅꯩ, ꯂꯥꯎꯅꯩ꯫ ꯅꯂꯤꯅꯤꯗꯨ ꯃꯁꯥ ꯁꯥꯒꯠꯂꯤ, ꯅꯥꯔꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯑꯁꯨꯝꯅ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯀꯅꯥꯃꯠꯇ ꯊꯥꯖꯗꯦ꯫ ꯏꯅꯝꯃ ꯄꯤꯁꯛ ꯎꯒꯅꯤ ꯈꯟꯕꯗ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯄꯥꯟ ꯊꯣꯛꯅꯤꯡꯗꯕ ꯍꯥꯏꯕꯗꯨ ꯌꯥꯎꯏ꯫ ꯌꯨꯝꯊꯪꯅꯅ ꯂꯩꯃꯤꯟꯅꯕꯅꯤꯅ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄ ꯃꯇꯝ, ꯇꯨꯝꯂꯝꯗꯥꯏ ꯃꯇꯝ, ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯈꯨꯗꯤꯡ ꯏꯅꯝꯃꯒꯤ ꯊꯃꯣꯏ ꯁꯣꯛꯂꯕ ꯃꯤꯀꯞꯈꯣꯜ ꯃꯔꯛꯇ "ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯂꯤꯅꯤ, ꯏꯃꯥꯕꯨ ꯀꯔꯝꯅ ꯈꯥꯡꯉꯨ ꯍꯥꯏꯕꯅꯣ? ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ, ꯏꯃꯥ ꯑꯃꯨꯛꯇ ꯄꯦꯟꯅ ꯀꯣꯟꯒꯦ"꯫ ꯏꯅꯝꯃꯒꯤ ꯃꯤꯀꯞꯈꯣꯜ ꯆꯤꯛꯂꯦ ꯆꯤꯛꯅ, ꯂꯥꯡꯉꯦ ꯂꯥꯡꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯥꯏ꯫ ꯏꯅꯝꯃ ꯄꯤꯁꯛ ꯃꯌꯥꯡ ꯀꯪꯇ꯭ꯔꯤꯛ ꯀꯪꯈ꯭ꯔꯦ꯫ ꯀꯦꯕ ꯃꯧꯕ ꯅꯨꯡꯉꯥꯏꯕ ꯃꯥꯏꯊꯣꯡ ꯅꯣꯡꯃꯇ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯃꯥꯅ ꯅꯤꯡꯁꯤꯡꯗꯨꯅꯇ ꯂꯩ꯫ ꯅꯂꯤꯅꯤꯅ ꯁꯤꯒꯗꯕ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗ ꯃꯅꯦꯅ ꯀꯣꯝꯂꯥ ꯂꯩꯔꯛꯄꯗꯨ ꯎꯗꯅꯕ ꯂꯣꯠꯅ ꯂꯣꯠꯅ ꯎꯊꯣꯛꯈꯤꯕꯗꯨꯅ ꯅꯂꯤꯅꯤꯅ ꯀꯣꯝꯂꯥ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯈꯤꯕ꯫ ꯅꯥꯕ ꯐꯔꯒ ꯙꯃꯥ ꯙꯃꯥ ꯆꯥꯗꯧꯅꯤ, ꯍꯧꯖꯤꯛꯇꯤ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯊꯦꯝꯕꯗ ꯃꯇꯤꯟ ꯀꯨꯠ ꯀꯨꯠ ꯀꯨꯠꯂꯗꯨꯅ "ꯃꯃꯥ, ꯅꯥꯕ ꯐꯔꯒ ꯀꯣꯝꯂꯥ ꯃꯌꯥꯝ ꯆꯥꯒꯦꯀꯣ" ꯍꯥꯏꯔꯝꯕꯗꯨꯇꯕꯨ ꯀꯥꯎꯒꯦ ꯀꯧꯕ ꯉꯝꯗꯔꯦ꯫ ꯅꯨꯡꯁꯤꯔꯕ ꯃꯆꯥꯗꯨꯅ ꯆꯠꯈꯤꯕꯒꯤ ꯑꯋꯥꯕꯗꯤ ꯂꯥꯏꯊꯣꯛꯂꯒ ꯆꯥꯅꯤꯡꯕꯗꯨ ꯄꯤꯖꯈꯤꯗꯔꯦ ꯍꯥꯏꯕꯒꯤ ꯅꯤꯡꯉꯝꯗꯕꯁꯤꯅ ꯑꯍꯦꯟꯕ ꯃꯩꯆꯥꯛ ꯑꯣꯏꯈ꯭ꯔꯦ꯫ ꯅꯣꯡꯃ ꯃꯃꯥ ꯀꯥꯏꯅꯔꯕꯤ ꯍꯪꯗꯣꯡ ꯃꯆꯥ ꯑꯃ ꯏꯅꯝꯃ ꯄꯤꯁꯛꯀꯤ ꯃꯌꯨꯝꯗ ꯉ꯭ꯌꯥꯎ ꯉ꯭ꯌꯥꯎ ꯈꯣꯡꯗꯨꯅ ꯀꯉꯥꯎꯅꯅ ꯂꯩꯔꯝꯕꯗꯨ ꯏꯅꯝꯃꯅ ꯊꯦꯡꯅꯔꯨꯔꯦ꯫
ꯈꯟꯖꯩ ꯏꯆꯥꯗꯨꯕꯨ ꯑꯁꯨꯝꯅ ꯃꯃꯥ ꯑꯩ ꯎꯗꯗꯅ ꯀꯉꯥꯎꯅꯅ ꯂꯩꯔꯤꯒꯗ꯭ꯔꯥ? ꯅꯂꯤꯅꯤꯒꯤ ꯊꯋꯥꯏꯅ ꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯕ꯭ꯔꯥ? ꯏꯅꯝꯃꯅ ꯍꯪꯗꯣꯡꯗꯨꯕꯨ ꯅꯨꯡꯁꯤꯅ ꯌꯣꯛꯆꯔꯛꯏ, ꯅꯨꯡꯁꯤꯅ ꯃꯃꯤꯡ ꯊꯣꯜꯂꯤ ꯊꯝꯕꯥꯜ ꯇꯣꯝꯕꯤ꯫ ꯏꯅꯝꯃꯅ ꯂꯨꯅ ꯇꯧꯖꯕꯒ ꯊꯝꯕꯥꯜ ꯇꯣꯝꯕꯤꯅ ꯀꯦꯖꯕꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥ ꯃꯈꯩ ꯌꯨꯝꯗꯒꯤ ꯂꯣꯏꯅ ꯆꯠꯊꯣꯛꯅꯔꯛꯈ꯭ꯔꯕ ꯃꯇꯝꯗ ꯊꯝꯕꯥꯜ ꯇꯣꯝꯕꯤꯒ ꯃꯥꯒꯗꯪ ꯌꯨꯝ ꯁꯪꯉꯤ꯫ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯃꯄꯥꯟ ꯊꯣꯛꯄ ꯈꯤꯇꯛ ꯇꯧꯕꯗꯨ ꯐꯥꯎ ꯊꯝꯕꯥꯜ ꯇꯣꯝꯕꯤꯅ ꯃꯥꯡ ꯊꯥꯅ ꯍꯦꯛ ꯊꯣꯛꯈꯤꯕꯗꯨꯗ ꯑꯀꯤ ꯑꯈꯪ ꯄꯨꯝꯅꯃꯛ ꯀꯥꯎꯏ꯫ ꯈꯟꯖꯩ ꯃꯥ ꯂꯩꯔꯝꯗꯕꯗꯤ ꯋꯥꯔꯝꯒꯅꯤ꯫ ꯃꯇꯣꯝꯇ ꯏꯆꯤꯛ ꯆꯤꯛꯄꯒꯤ ꯅꯨꯡꯆꯤꯛꯅꯕ ꯄꯨꯝꯅꯃꯛ ꯊꯝꯕꯥꯜ ꯇꯣꯝꯕꯤꯅ ꯂꯣꯏꯅ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯅꯣꯡꯃ ꯊꯥꯕꯜꯗ ꯑꯊꯥꯞꯄꯗꯒꯤ ꯅꯨꯡꯁꯤꯠꯅ ꯄꯨꯔꯛꯄ ꯃꯥꯏꯛꯀꯤ ꯃꯈꯣꯜꯗ ꯅꯤꯕꯨꯖꯝ ꯁꯟꯙ꯭ꯌꯥ ꯄꯗ ꯄꯈ꯭ꯔꯤꯌꯥ ꯕꯨꯖꯤꯖꯝ ꯄꯠ ꯕꯣꯂꯦꯌꯥ ꯁꯛꯂꯛꯏ꯫ ꯏꯅꯝꯃꯅ ꯊꯝꯕꯥꯜ ꯇꯣꯝꯕꯤꯕꯨ ꯃꯊꯥꯅꯨꯡꯗ ꯊꯝꯂꯒ ꯇꯞꯅ ꯇꯞꯅ ꯅꯥꯟꯕꯤꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯃꯥꯁꯨ ꯁꯛꯄ ꯌꯥꯎꯔꯨꯔꯤ꯫ ꯙꯨꯔꯄꯗꯔꯦ ꯑꯍꯤꯛꯅꯕ ꯈꯣꯟꯖꯦꯜꯅ ꯇꯞꯅ ꯇꯞꯅ ꯅꯂꯤꯅꯤ ꯀꯧꯗꯨꯅ ꯀꯅꯥ ꯇꯥꯍꯟꯗꯅ ꯀꯞꯆꯩ꯫ ꯑꯁꯨꯝꯅ ꯀꯥꯎꯅꯕ ꯍꯣꯠꯅꯕ ꯃꯔꯛꯇ ꯅꯤꯡꯁꯤꯡꯕꯁꯨ ꯍꯦꯛ ꯍꯦꯛ ꯌꯥꯎꯅꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈ꯭ꯔꯤ꯫ ꯊꯝꯕꯥꯜ ꯇꯣꯝꯕꯤꯒꯤ ꯆꯥꯎꯔꯛꯂꯕ ꯃꯍꯧ ꯃꯀꯥ ꯐꯔꯛꯂꯕ ꯇꯥꯡꯀꯛ ꯌꯦꯡꯅ ꯌꯦꯡꯅ ꯅꯂꯤꯅꯤꯕꯨ ꯍꯦꯛ ꯍꯦꯛ ꯅꯤꯡꯁꯤꯡꯉꯤ꯫ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯏꯆꯥꯗꯣ ꯂꯩꯖꯔꯝꯂꯕꯗꯤ ꯃꯥꯁꯨ ꯃꯇꯥꯡ ꯑꯁꯤ ꯌꯧꯔꯅꯤ, ꯂꯦꯡꯒꯥ ꯑꯁꯤ ꯌꯧꯔꯅꯤ, ꯁꯤꯒꯨꯝꯕ ꯇꯥꯡꯀꯛꯁꯤ ꯌꯧꯔꯅꯤ ꯇꯠꯇꯅ ꯁꯣꯟꯖꯩ꯫ ꯉꯁꯤꯗꯤ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯦ꯫ ꯏꯅꯝꯃꯅ ꯍꯦꯛ ꯅꯥꯟꯕꯤꯕꯗꯇ ꯃꯇꯨ ꯃꯃꯥꯟꯗꯨ ꯁꯤꯠ ꯍꯦꯛ ꯅꯥꯜꯂꯗꯅ ꯏꯟꯈꯠꯂꯛꯄꯤ ꯂꯩꯁꯥꯕꯤ ꯃꯆꯥꯒꯨꯝ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯔꯦ꯫ ꯏꯅꯝꯃꯅ ꯉꯁꯤꯁꯨ ꯈꯜꯂꯤ ꯏꯆꯥꯗꯣ ꯂꯩꯖꯔꯝꯂꯕꯗꯤ ꯂꯩꯁꯥꯕꯤ ꯐꯥꯔꯅꯤꯗꯣ, ꯊꯥꯖ ꯌꯣꯟꯖꯕ ꯃꯇꯝ ꯌꯧꯔꯅꯤꯗꯣ꯫ ꯈꯟꯕ ꯃꯈꯩ ꯈꯜꯂꯨꯔꯒ ꯈꯥꯡꯕꯗ ꯋꯥꯔꯕ ꯊꯃꯣꯏ ꯃꯩꯆꯥꯛꯄꯨ ꯊꯝꯕꯥꯜ ꯇꯣꯝꯕꯤꯗ ꯆꯦꯠꯅ ꯀꯣꯟꯖꯗꯨꯅ ꯃꯆꯥꯒꯤ ꯅꯨꯡꯁꯤꯕ ꯇꯥꯏꯅꯖꯩ꯫ ꯊꯝꯕꯥꯜ ꯇꯣꯝꯕꯤꯅ ꯀꯦꯖꯕꯁꯨ ꯂꯣꯏꯔꯦ꯫ ꯏꯅꯝꯃꯒꯤ ꯈꯖꯥꯏꯗ ꯇꯞꯅ ꯉꯥꯊꯗꯨꯅꯒ ꯂꯩ꯫ ꯏꯅꯝꯃꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩꯗ ꯃꯥꯅ ꯐꯨꯡꯒꯥꯗ ꯃꯩ ꯇꯤꯛꯇꯨꯅ ꯆꯥꯛ ꯉꯥꯏ꯫ ꯎꯆꯤ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯒ ꯀꯤꯗꯨꯅ ꯏꯅꯝꯃꯒꯤ ꯇꯝꯄꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯏꯅꯝꯃꯅ ꯁꯤꯊ ꯁꯤꯊ ꯅꯣꯛꯆꯩ꯫ ꯎꯆꯤ ꯐꯥꯒꯦꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯃꯁꯤ ꯎꯆꯤꯁꯤꯅ ꯆꯤꯛꯄꯤ ꯇꯣꯛꯑꯔꯅꯤ꯫ ꯉꯥꯏꯍꯥꯛ ꯄꯝꯕꯤ, ꯇꯞꯅ ꯑꯃꯨꯛ ꯃꯩꯅꯥꯛꯇ ꯊꯝꯕꯤ꯫ ꯃꯃꯤꯠꯇꯨ ꯎꯆꯤ ꯂꯝꯕꯦꯟꯗ ꯀꯤꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯏꯅꯝꯃꯅ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯅꯣꯛꯆꯩ꯫ ꯆꯥꯛ ꯍꯦꯛ ꯂꯣꯏꯕꯒ ꯉꯥ ꯉꯧꯔꯒ ꯀꯨꯞꯅ ꯇꯛꯈꯥꯏꯗꯨꯅ ꯇꯣꯠꯂꯒ ꯃꯥꯒꯤ ꯍꯥꯟꯅ ꯊꯥꯕꯤ꯫ ꯃꯥꯅ ꯆꯥꯔꯤꯉꯩꯗ ꯃꯌꯥꯝꯒꯤ ꯆꯥꯛ ꯊꯤꯕ ꯂꯣꯏꯁꯤꯜꯂꯤ꯫ ꯉꯥ ꯅꯠꯇ꯭ꯔꯕꯗꯤ ꯆꯥꯕꯤꯗꯕꯅꯤꯅ ꯅꯣꯡ ꯐꯥꯗꯣꯛ ꯉꯥꯔꯨꯕꯛꯇ ꯉꯥ ꯌꯥꯝꯗꯕ ꯅꯨꯃꯤꯠꯇꯤ ꯃꯌꯥꯝꯒꯤꯅ ꯃꯦꯔꯥꯃꯦꯁ ꯇꯧꯏ, ꯃꯥꯒꯤꯅ ꯉꯥꯅꯤ꯫ ꯅꯣꯡꯉꯥꯟꯕꯒ ꯃꯥꯒꯤ ꯉꯥ ꯂꯩꯕ ꯍꯥꯟꯅ ꯆꯦꯜꯂꯤ꯫ ꯍꯟꯗꯛꯇꯤ ꯂꯩꯀꯥꯏ ꯌꯥꯝꯅ ꯀꯣꯏ, ꯌꯨꯝ ꯃꯈꯥꯗ ꯂꯩꯇꯦꯅ ꯏꯅꯝꯃꯅ ꯍꯦꯛ ꯍꯦꯛ ꯐꯥꯗꯨꯅ ꯊꯝꯕꯗꯨ ꯃꯥꯗꯤ ꯐꯥꯕꯤꯅꯨ ꯍꯥꯏꯔꯝꯂꯤ ꯃꯥꯜꯂꯦ꯫ ꯏꯅꯝꯃꯒꯤ ꯃꯈꯣꯡꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯕꯒꯨꯝ ꯑꯣꯏꯅꯕꯒꯨꯝ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯑꯋꯥꯡꯂꯣꯝꯒꯤ ꯏꯃꯥꯕꯣꯛꯅ ꯂꯥꯎꯔꯝꯃꯤ, ꯅꯨꯡꯁꯤꯗꯦꯗ ꯃꯣꯏ ꯃꯃꯥ ꯃꯆꯥꯁꯦ ꯀ꯭ꯋꯥꯛ ꯃꯆꯥꯅ ꯀꯦꯕꯗ ꯃꯉꯥꯏꯔꯦ, ꯆꯥꯎꯔꯦ ꯄꯛꯇ꯭ꯔꯦ, ꯍꯣ ꯆꯥꯎꯀꯦ ꯅꯨꯡꯁꯤꯅ ꯑꯃꯨꯛꯀꯁꯨ ꯀꯧꯕꯤꯔꯝꯃꯤ, ꯊꯝꯕꯥꯜ ꯇꯣꯝꯕꯤ, ꯆꯥꯎꯀꯦ ꯇꯣꯝꯕꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯏꯅꯝꯃꯁꯨ ꯃꯔꯛ ꯃꯔꯛꯇ ꯀꯧꯏ ꯆꯥꯎꯀꯦ ꯇꯣꯝꯕꯤ꯫ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯃꯁꯥ ꯋꯥꯏ ꯁꯪꯗꯔꯦ, ꯃꯁꯥꯗꯨ ꯏꯔꯨꯝ ꯂꯨꯝꯂꯗꯅ ꯏꯃꯨꯡ ꯃꯥꯡꯒꯣꯟꯗꯒꯤ ꯏꯍꯦꯟ ꯍꯦꯟꯗꯣꯛꯇꯦ꯫ ꯏꯅꯝꯃꯅ ꯆꯥꯐꯝ ꯀꯗꯥꯏꯗ ꯁꯤꯟꯕꯤꯁꯤꯒꯦ ꯈꯜꯂꯤ꯫
ꯍꯣꯏꯗ ꯁꯕꯨꯛ ꯉꯕꯨꯛ ꯍꯥꯏꯗꯨꯅꯤ, ꯃꯗꯨ ꯐꯥꯎꯕ ꯑꯩꯅ ꯁꯤꯜꯂꯨꯕꯗꯤ ꯉꯝꯗꯧ ꯃꯥꯟꯗꯦ꯫ ꯍꯪꯗꯣꯡꯗꯤ ꯂꯣꯠꯂꯒ ꯃꯆꯥ ꯄꯣꯛꯄ, ꯀꯣꯟꯅ ꯆꯥꯕ ꯍꯩꯔꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯄꯨꯊꯣꯔꯛꯄ ꯃꯔꯝ ꯆꯠꯅꯤ ꯍꯧꯅꯕꯤꯅꯤ ꯍꯥꯏꯅꯩ꯫ ꯅꯣꯡꯃ ꯅꯨꯡꯊꯤꯟ ꯑꯃ ꯃꯃꯥꯡ ꯁꯣꯔꯣꯛꯇ ꯅꯍꯥ ꯑꯃ ꯁꯤꯐꯥꯏꯅ ꯐꯥꯈ꯭ꯔꯦ ꯍꯥꯏ꯫ ꯇꯥꯟꯅꯩ ꯍꯥꯏ, ꯀꯥꯞꯄꯝꯃꯦ ꯍꯥꯏ, ꯃꯌꯥꯝ ꯀꯣꯏꯆꯦꯟ ꯆꯦꯟꯅꯩ꯫ ꯌꯦꯡꯕ ꯆꯠꯈꯤꯕꯁꯨ ꯌꯥꯎꯏ, ꯃꯤ ꯀꯨꯂꯨꯞ ꯀꯨꯂꯨꯞ ꯄꯨꯟꯁꯤꯟꯗꯨꯅ ꯂꯦꯞꯅꯕꯁꯨ ꯌꯥꯎꯏ꯫ ꯏꯅꯝꯃ ꯈꯣꯏꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯑꯩꯈꯣꯏ 3-4ꯁꯨ ꯄꯨꯟꯁꯤꯟꯗꯨꯅ ꯁꯣꯔꯣꯛ ꯊꯣꯛꯎꯁꯤ ꯈꯟꯅꯩ꯫ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯀꯥꯡꯕꯨꯁꯨ ꯈꯔꯅꯁꯨ ꯏꯅꯝꯃ ꯄꯤꯁꯛꯄꯨ ꯊꯣꯛꯎꯁꯤ ꯀꯧꯔꯝꯃꯤ꯫ ꯊꯣꯛꯇꯕꯅ ꯐꯅꯤ, ꯀꯅꯥꯅ ꯈꯪꯅꯤ ꯒ꯭ꯔꯨꯡꯒꯥꯡ ꯇꯧꯅꯔꯛꯄꯁꯨ꯫ ꯆꯠꯁꯤ ꯆꯠꯈꯨꯝꯁꯤ ꯁꯨ ꯁꯥ ꯉꯥꯡꯅꯔꯤꯉꯩ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯏ꯫ ꯏꯅꯝꯃꯁꯨ ꯑꯩꯈꯣꯏꯁꯨ ꯃꯪꯒꯣꯟꯗ ꯋꯥꯈꯜ ꯆꯪꯗꯦ, ꯋꯥꯔꯤꯗ ꯂꯨꯞꯄꯤ꯫ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ, ꯀꯅꯥꯒꯤ ꯃꯆꯥ ꯑꯣꯏꯔꯝꯒꯅꯤ ꯅꯨꯡꯅꯥꯡꯅꯩ꯫ ꯊꯝꯕꯥꯜ ꯇꯣꯝꯕꯤꯅ ꯏꯅꯝꯃꯒꯤ ꯃꯈꯣꯡꯗ ꯃꯀꯣꯛꯅ ꯇꯛ ꯇꯛ ꯊꯦꯡꯂꯝꯂꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯗꯨꯅ ꯃꯥꯡꯒꯣꯟꯗ ꯑꯃꯨꯛ ꯀꯥꯈꯠꯈꯤ꯫ ꯆꯞ ꯂꯦꯞꯇꯨꯅ ꯍꯟꯅ ꯑꯃꯨꯛ ꯌꯦꯡꯂꯛꯏ, ꯑꯃꯨꯛ ꯇꯟꯍꯟ ꯍꯜꯂꯛꯏ꯫ ꯏꯅꯝꯃꯒꯤ ꯃꯈꯣꯡꯗ ꯁꯨꯔꯨ ꯁꯨꯔꯨ ꯑꯃꯨꯛ ꯅꯩꯔꯝꯃꯤ, ꯑꯃꯨꯛ ꯆꯦꯟꯈꯤ, ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯑꯁꯨꯝꯅ 4-5ꯔꯛ ꯁꯨꯔꯛꯄꯗ ꯏꯅꯝꯃ ꯒ꯭ꯌꯥꯟ ꯂꯥꯛꯏ꯫ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯈꯪꯊꯩ ꯊꯩꯗꯣꯛꯂꯒ ꯊꯝꯕꯥꯜ ꯇꯣꯝꯕꯤꯒꯤ ꯃꯇꯧꯗꯨ ꯌꯦꯡꯉꯨ ꯍꯥꯏꯔꯛꯏ꯫ ꯍꯟꯗꯛꯁꯨ ꯊꯝꯕꯥꯜ ꯇꯣꯝꯕꯤꯅ ꯏꯅꯝꯃꯒꯤ ꯈꯣꯡꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯝꯂꯒ ꯑꯃꯨꯛ ꯆꯦꯟꯈꯤꯗꯨꯅ ꯗꯥꯔꯤꯗ ꯂꯦꯞꯇꯨꯅ ꯍꯟꯅ ꯌꯦꯡꯂꯛꯏ꯫ ꯏꯅꯝꯃꯅ ꯑꯩꯕꯨ ꯂꯥꯛꯎ ꯍꯥꯏꯔꯤ ꯃꯥꯜꯂꯦꯅꯦ, ꯃꯥꯒꯤꯁꯤ ꯀꯩꯅꯣꯝꯅꯤ, ꯀꯩꯅꯣꯝꯃ ꯁꯣꯏꯗꯅ ꯇꯧꯔꯝ ꯇꯥꯔꯦ, ꯅꯈꯣꯏ ꯉꯥꯏꯍꯥꯛꯇ ꯂꯩꯔꯪꯈꯣ, ꯑꯩ ꯑꯃꯨꯛꯇ ꯆꯪꯉꯨꯈꯤꯒꯦ꯫ ꯏꯅꯝꯃꯅ ꯈꯣꯡ ꯊꯥꯡꯕ ꯍꯦꯛ ꯍꯧꯈꯤꯕꯒ ꯃꯥꯅ ꯃꯥꯡ ꯊꯥꯔꯗꯨꯅ ꯃꯃꯩ ꯊꯥꯡꯀꯠꯇꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯂꯥꯡꯇꯛꯅꯅ ꯏꯅꯝꯃꯒꯤ ꯃꯄꯥꯎ ꯉꯥꯏꯔꯤ꯫ ꯊꯝꯕꯥꯜ ꯇꯣꯝꯕꯤꯅ ꯃꯅꯤꯡꯒꯤ ꯆꯥ ꯎꯄꯨ ꯁꯦꯒꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯞ ꯂꯦꯞꯄꯤ, ꯏꯅꯝꯃꯗ ꯌꯦꯡꯂꯛꯏ꯫ ꯏꯅꯝꯃꯁꯨ ꯚꯥꯞ ꯇꯥꯗꯦ, ꯃꯕꯥꯅꯤ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯅꯗꯨꯅ ꯂꯩ꯫ ꯊꯝꯕꯥꯜ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯅꯦ? ꯄꯪꯒꯦ ꯇꯧꯏ ꯌꯥꯗꯦ꯫ ꯐꯠ ꯅꯥꯟꯊꯣꯛꯇꯨꯅ ꯆꯥ ꯎꯄꯨꯗꯨꯒꯤ ꯃꯊꯛꯇ ꯆꯣꯡꯈꯠꯂꯒ ꯃꯅꯨꯡꯗ ꯌꯦꯡꯊꯩ꯫ ꯏꯅꯝꯃꯁꯨ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯏ꯫ ꯏꯅꯝꯃꯅ ꯀꯟꯅ ꯅꯣꯛꯇꯨꯅ ꯂꯥꯎꯔꯛꯏ, ꯍꯩꯃꯥ, ꯏꯁꯨ ꯃꯔꯤꯈꯛ ꯂꯩꯔꯝꯃꯦꯅꯦꯍꯦ! ꯉꯥꯡꯅ ꯉꯥꯡꯅ ꯊꯣꯔꯛꯏ꯫ ꯏꯃꯥ ꯏꯄꯦꯝꯃ, ꯑꯩꯕꯨ ꯁꯦꯟꯅꯔꯣ ꯂꯥꯎ ꯍꯥꯏꯗꯅ ꯇꯥꯛꯔꯤ ꯃꯥꯜꯂꯦꯗꯅ꯫ ꯂꯥꯎꯅꯦ ꯏꯁꯨꯁꯤꯡꯁꯤ ꯌꯦꯡꯉꯨꯔꯥꯎꯅꯦ꯫ ꯑꯩꯈꯣꯏꯁꯨ ꯆꯦꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯏ꯫ ꯏꯅꯝꯃ ꯄꯤꯁꯛꯅ ꯍꯥꯏꯔꯛꯏ, ꯁꯣꯔꯣꯛꯇꯣ ꯅꯈꯣꯏ ꯊꯣꯛꯎꯔꯣ, ꯑꯩ ꯂꯩꯍꯧꯔꯒꯦ꯫ ꯄꯥꯎ ꯑꯣꯏꯅ ꯇꯝꯃꯔꯣ, ꯏꯁꯨꯁꯤꯡꯁꯤ ꯀꯔꯝꯅ ꯊꯥꯗꯣꯛꯑꯅꯤ? ꯑꯩꯈꯣꯏ ꯊꯣꯔꯛꯂꯦ꯫ ꯏꯅꯝꯃꯅ ꯐꯤ ꯑꯊꯥꯕ ꯑꯃ ꯑꯅꯤ ꯄꯨꯊꯣꯛꯇꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯍꯧꯏ꯫ ꯊꯝꯕꯥꯜ ꯇꯣꯝꯕꯤꯅ ꯏꯃꯥꯅ ꯊꯣꯛꯄ ꯇꯧꯖꯔꯣ, ꯑꯩꯗꯤ ꯀꯔꯤꯃꯇ ꯈꯪꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯥꯡꯒꯣꯜꯒꯤ ꯃꯥꯒꯤ ꯊꯥꯔꯤꯕ ꯐꯤ ꯃꯊꯛꯇꯨꯗ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯍꯧꯏ꯫ ꯑꯩꯈꯣꯏꯅ ꯁꯣꯔꯣꯛ ꯍꯦꯛ ꯌꯧꯕꯒ ꯃꯩꯔꯥꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯂꯥꯎꯔꯛꯏ, ꯄꯤꯁꯛꯇꯤ ꯀꯩꯗꯧꯔꯦ ꯊꯣꯔꯛꯇ꯭ꯔꯗꯤ? ꯃꯁꯨ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏꯈꯩ ꯇꯨꯃꯤꯟꯅ ꯊꯤꯛ ꯊꯤꯛ ꯅꯣꯛꯏ꯫ ꯍꯦ, ꯃꯥ ꯃꯉꯥꯏꯔꯦꯅꯦ ꯃꯁꯨ ꯃꯆꯥ ꯂꯩꯕ, ꯑꯩꯈꯣꯏꯁꯨ ꯏꯁꯨ ꯆꯥꯎꯔꯝꯍꯧꯔꯤ, ꯂꯩꯄꯥꯛꯀꯤꯅꯦꯅ ꯊꯣꯔꯛꯏꯕꯅꯤ, ꯃꯥꯗꯅ ꯃꯁꯨ ꯅꯨꯡꯁꯤꯕꯣꯏꯔꯦ꯫ ꯃꯃꯥ ꯃꯄꯥꯅ ꯏꯃꯨꯡ ꯃꯅꯨꯡꯅ ꯅꯨꯡꯁꯤꯅ ꯅꯀꯣꯟꯕꯤꯗ꯭ꯔꯕ, ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯗ꯭ꯔꯕ ꯃꯆꯥꯁꯤꯡꯅ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤ ꯇꯠꯈꯤꯕꯅ ꯁꯥꯟꯇꯤ ꯍꯥꯏꯕꯁꯤ ꯃꯥꯡꯈꯤꯕꯅꯤ, ꯂꯩꯄꯥꯛ ꯏꯔꯥꯡ ꯍꯧꯕꯅꯤ꯫ ꯊꯝꯕꯥꯜ ꯇꯣꯝꯕꯤꯒꯤ ꯈꯟꯖꯕꯗ ꯃꯃꯥ ꯃꯆꯥꯒꯤ ꯅꯨꯡꯁꯤꯅꯕ ꯃꯔꯤꯅ ꯆꯦꯠꯈꯤꯕꯅ ꯂꯩꯄꯥꯛꯀꯤ ꯏꯔꯥꯡꯒ ꯆꯪꯈꯤꯗꯔꯦ ꯄꯤꯁꯛꯇ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫